Akasban Imphal Moirangthibiyai bina pau pajari ahanbada maruiba pau. Defense expert singi akhanaba mifam chanaka defense dialogue lising ani kunmanga gi ahum suba edition ngasi New Delhi da Rashtrapati Draupadi Murmu na hodokre. Manipur Sangai Festival gi ngasi taret ni chanba nimita tongan ba mafam singda nat ki oiba kala sanskriti gi oiba thoramjing pangthokani. Pradhan Mantri Narendra Modi na hairi Bharat ki space sector da ahomba purakpada startup singna achoba thodang lawri amasung Kendra gi Tribal Affairs Mantri Joel Oram na hairi magun leiba siksha phanganaba padam da English ani kuntruk phawb da leibak sinba thungbada Eklavya Model Residential School started kunipan hangdok lagani. New Delhi da pangtokpa tongan ba malengi leibak singdagi lakpa defense expert singi akhanaba mifam Chanakya Defense Dialogue lising ani kunmanga gi ahum sube edition ngasi Rashtrapati Draupadi Murmu na hodokre. Edition asigi hiramdi sasak surakshit or Viksit Bharat haibasini thauramadu da wangangbada Rashtrapati na hai. It gives me immense pleasure to be amongst you at the third edition of the Chanakya Defense Dialogue. It is good to know that eminent members of the strategic community, academia and industry and the stakeholders will deliberate upon issues that have shaped the security landscape of our nation. The Indian Armed Forces have exemplified professionalism and patriotism in guiding the sovereignty of the India. During every security challenge, whether conventional, counter-insurgency and humanitarian, our forces have displayed remarkable adaptability and resolve. Thauramadu da Bharat Lanmi Chief of Army Staff General Upendra Dwivedi saruk yaki. Numit ini chathagadaba mifam asida lebak asigi amasung antarjatigi ngakchel gi lamda khang hairaba expert singna English ani niputaret phawbada Viksit Bharat ohenaba Bharat na ngakchel gi matangda lakutkadaba thorang sing lebak singi marakta tengbang minaba amasung honglakliba technology singi matangda wafang kya khanagani amoramda Rashtrapati Draupadi Murmu gi numit ini gi Orissa amasung Uttar Pradesh gi khongchat ngasidagi hauragani khongchat asida Rashtrapati na ahan boina Orissa Vidhan Sabha gi ningtham mifam gi ngasi ahobu numita wangangani Orissa Vidhan Sabha mifam da Rashtrapati na wanganga doriba asi yamna itihasik oiba amani mahaki rajniti khongset asi Orissa Vidhan Sabha dagi haurakibani loinana Vidhan Sabha asida lebak asigi Rashtrapati na wanganga asi hadaki asina ahanbu oiga doribani Orissa Vidhan Sabha gi adaksha Surma Padina hai Rashtrapati na Orissa Vidhan Sabha da nungthil pung 4 makhai dagi pung 5 makhai phawba wangangani Rashtrapati khongset asigi damak security gi akanba section thorang lokhatli Manipur Sangai Festival gi ngasi taret ni chanba numita tongan ba mafam singda nat ki oiba kala sanskriti gi oiba thoramjing pangthokani Palace Compound da leba Bhagya Chandra Open Air Theatre da Maring Monsang amsung tarau gi nat ki oiba jagoi sing utkani tungda Eastern Zonal Cultural Center gi artist sing nasu kala sanskriti gi oiba thorong kya utkani Main venue oiba folk dance composition amadi folk experimental music utkani Festival asigi saruk ama oina MSFDS da Sangai Film Festival da Manoranjan Longjangi feature film Langwai amadi Laimim Surjakanta Sharma gi hayeng na kanagi no utkani Imphal gi mapal kangjibung dana International Polo Tournament pangthokani Nagaland da pangthokadoriba Hornbill Festival gi mangwinana Nagaland Sarkar helicopter service haudokre Raijadu ki tourism mantri Temjen Imna Alongna ngarang Kohima helipad gi helicopter service adu haudokhi helicopter service asina Nagaland gi maming lereba tourist spot sing Kohima Juko Valley masung Hornbill ground singi phajaba sing nongthak gi yengbagi khodong chaba piragani Pradhan Mantri Narendra Modi pungningi wa man ki baat ki chama kunipan suba episode tha asi kuntra nongmajing nimit ki ayuk pung 13 da Akashbani gi thongda sandokani thoramasi AIR News, DD News, PMO amasung Information and Broadcasting Mantralaya YouTube channel singdasu live streaming tawgani thoramasi LRS su Sampurdasu sandokani masigi Manipuri wahanthok Pradhan Mantri na wangang behek loibaga Akashbani Imphal na sandokani masi numit asimaki numidang pung 9 dasu amohna sandokani Dialect lol singdana mathangi numita sandokani tabi ba paw se Akashbani Imphal dagi Pradhan Mantri Narendra Modi na India Space Startup Company Skyroot ki Infinity Campus ngasi ayuk video conference ki khothang sangakre mahangna orbit satellite thagatpa ngamba Skyroot ki ahanba orbital rocket Vikram 1 chu maikum hangdoki
Thorom aduda wa ngangbuda Pradhan Mantri na hai ngasi lebak asida space sector da lanai gi oiba startup chahum hena leire startup ayambadi mioi khara khaktana saba apikpa mafamda amadi khudong saba kaya watna hokhiba ngaktani adubu ngasidi space ki khwaidagi wangba thak yobagi manglan aduna lebak asida space revolution purakpa ngamlibani masida naha oiriba jenjina achauba thodang lori Pradhan Mantri na hai साथियों, भारत की अंतरिक्ष यात्रा बहुत सीमित संसाधनों से शुरू हुई थी, लेकिन हमारी महत्वाकांक्षाएं कभी भी सीमित नहीं रही। वो भी एक जमाना था, एक साइकिल पर रॉकेट का हिस्सा ले जाने से लेकर दुनिया के सबसे भरोसेमंद लॉन्च व्हीकल तक भारत ने सिद्ध किया है कि सपनों की ऊंचाई संसाधन से नहीं, संकल्प से तय होती है। इसरो ने दशकों तक भारत की स्पेस यात्रा को नई उड़ान दी है। क्रेडिबिलिटी, कैपेसिटी और वैल्यू हर प्रकार से भारत ने अपनी अलग पहचान बनाई है। ngasi sangkariba Skyroot ki Infinity Campus asi square feet lakh ani hena chawu mafamda sabani campus asida rocket designing dagi horaga sanging tokpham amadi launching pad yauri Skyroot company asi Bharat ki lanai gi oiba space company singi marakta khwaidagi mangjal thariba amani company asina English ani kuni thoida Vikram S orbital rocket thagatuna Bharat ki ahanba lanai company amasu oiri केंद्र की ट्राइबल अफेयर्स मंत्री जुएल ओराम हारी मगुन लेबा शिक्षा फंगनब पांदम द इंग्लिशिंग अनि कुंतरुक फावदा लेबाक सिन बथुंगबदा एकलबिया मॉडल रेसिडेंशियल स्कूल स्टार्टेड कुनिपान हांगदोक लगनी वाफम असि मंत्री न त्रिपुरा की उनाकोटी जिला द लेबा मॉडल रेसिडेंशियल स्कूल अमा हांगदोकपगी थौरमदा फोंदोखिबनी खोंगचत असिगी सरुक अमा ओइना जिला असिगी तोंगान तोंगान बा मही तंफम सिंगदसु सत्तुना येंगचिनगी अमदी ओजा सिंगसु वारी जानकी Ngakshel Mantri Rajnath Singh ngasi sabhabati oiduna Bharat Indonesia gi Ngakshel Mantri singi mifamda saruk yagani ahum suba tangkaki mifam asida Indonesia gi Ngakshel Mantri su saruk yagani thorom madu daleba ani gi Ngakshel ki tengbang pinabagi matangda wapong kya khanagani Unique Identification Authority of India UIDAI na Aadhaar koti anirom deactivate tokre lebak sin bathungbada Aadhaar gi database sing niti niyam chumna paina naba thaurang toriba asigi saruk ama oina laikhidraba miyoi singi Aadhaar sing kakthatpani hairi Sarkar hairi senba sahi asida kharip loroki maru marang puthokpagi sang ton million chama humdramari rom oirabi yai lau singu amasung lomi yai pathaurang mantri Shivraj Singh Chauhana kharip loroki puthokadaba potlam singi ahanba estimate ngarang phongki India International Trade Fair ngasi loisilagani New Delhi gi Bharat Mandapamda numit 13 ni subna chatharkiba malengi oiba lalon itiki asoba thoram asida Bharat ki ina khulaba polong kya utki America gi White House manakta nongmai kaknabagi thodok amada US National Guard ani phibam luna sokle thodok asi Rashtrapati Donald Trump na leiriba White House bu ngak senabagi mathok tawriba National Guard sing tamna masak khangdaba mioi amana nongmai kapsilakudagi thokibani FBI की preliminary investigation की मतुंग इना नोमई कापदा सेनबनि हाइबा मियोय अमा फारे महाक अफगान मचानी हाइरी एजेंसी असिना मखा ताना थौदोक असिगा टेररिस्ट ऑर्गेनाइजेशन सिंगा मरी लेनबरा हाइबदु मखा ताना थिजिली थौदोक असिगी मतुंग तारकोइना राष्ट्रपति डोनाल्ड ट्रम्प ना वाशिंगटन DC दा अहेनबा नेशनल गार्ड संगा अमगा थमनबा वारेप लौखरे Bharat na yumbu oiduna Englishing ani kunthada Commonwealth Games pangthokadoriba asida Pradhan Mantri Narendra Modi na nungaiba phongdorakli lebak asigi sanaroi singi lingjel amadi amato oibagi waripna Games asi Bharat na yumbu oiduna pangthokpa ngambani Glasgow da ngarang pangthokiba Commonwealth Games Federation gi General Assembly na Bharat ki Ahmedabad shahar bu English ani kunthra gi Commonwealth Games ki yumbu oinaba laukthokibani aroibada maruiba pau amo Defense experts ngi akhanaba mi pham chanaka defense dialogue lising ani kunmanga gi ahum suba edition ngasi ni Delhi da Rashtrapati Draupadi Murmu na hawdokre Manipur Sangai Festival ki ngasi tarit ni chanba nimita tongan tongan ba mafam sing da nat ki iba kala sanskriti gi oiba thoram ching pangthokani Pradhan Mantri Narendra Modi na hairi Bharat ki space sector da ahongba purakpada startup sing na achowa thodang lori amasung Kendra ki Tribal Affairs Mantri Juel Oram hairi magun leba shiksha phanganaba pandam da Englishing ani kuntaruk phawda lebak sin bathungbada Eklebia Model Residential School started kunipan hangdok lagani pauloi jare